Kangleipak Communist Party PWGM's unification की माइकैदगी प्रेस रिलीज अमा थोलकली लाइबाक मियामदा खंगनजबा Kangleipak Communist Party PWGM's unification PRO सिंखै nganbana Kangleicha miyam sirol asina खंगनजरी Drug lalon mabuk sagolibe MLA Ibobi amadi MLA Surja Kumar social boycott tawbaga loinana bot lepadasu athingba thamli Kangleipak Communist Party People War Group KCP PWGM's unification na Kanglei Khunaibu masa mau faba tinjang kaijang daba naharol singtana thalaba afaba khunai mu henana ba honaringai gi seraksida politician namada masak naiba miyoi kayana drug heroin ganja N10 SP tablet na singba nisa gi polam kya lalon itik torak pamadi sagoli basi Kanglei Khunai gi oina lebak thibani KCP PWG gi lukki maikaidigi akan mamiyeng makhada Kanglei Khunai si masamo phaba makhalamati mayai kabanisa sizinadaba sanakhonaba art and culture na mangjil thabu khunai ma oinaba honaringaida wabagai assembly constituency gi hanagi MLMD Fazur Rahim na masagi manau nupa gan loinana hak thengnana drug ki lalon itik toramba duga Thobal Assembly constituency ki MLA Okram Ibobi amasum Khangabok Assembly constituency ki MLA Surja Kumar Okramna drug lalon bada sienari bahane ki MLA MD Fazur Rahimbu hak thengnana amadi nakoinana sagoli bisit lup amasum Kanglei Khunai bu singnabani haina lawi KCP PWG yauna tuan melup kyana Kanglei pasibu mapungoina drug sijina daba lamdamamu henana ba war on drug ki khongjang sangsinduna lakli masiguma tanja si khudong sa bloroga wabagai AC gi hanagi MLA MD Fazur Rahimna masagi manaw nupa Hafazuddin gal loinana drug ki lalon itik sauna tawrambasi Kanglei Khunai na khangna unarab ngaktani lupna drug yauna mayai ka ba nisagi posa yolibasingbu tawdanaba khangalaba phaw lupki wafam thawoidana lakhi masigi mayek laraba khudam oina kumja inglising ani ga kungani thogi December 12 da malemgi kaithil lupa crore 13 hengadaba yaba tablet lising yankai heroin gram sani ga konana kumja inglising ani ga kunga mathoi gi me kunga mathoi Imphal gi Congress bonda Manipur Pradesh Congress Committee MPCC gi lusing ba kayana saruk yaduna flag off tawkiba MD Fazur Rahimna COVID-19 ga mari lainana donate tawkiba ambulance number MN030037 dagi malemgi kaithil lupa crore 10 ga mari oigadaba drugs ngadu Guwahati da faki Guwahati gi Paltan Bazar Police Station na NDPS Act Section 21 Clause C 29 gi makhada FIR case number 584/2022 ama register tawkibani MD Fazur Rahim na drug ki lalon itik tawbada sizinariba ambulance asisu Kangleipa asida sauna drug lalon bada sienariba Chusampur dagi ti haupu kauba amagi mingda leibasina taklibadi hanigi MLA MD Fazur Rahim na Koki yauna atai frup kayaga pullaga sauna drug yole hebisi mek sengli makata na Fazur Rahim drug ki lalon itik sauna yauriba magi manaw nupa Hifazuddin sukumja English ngani ka kungo humdoi gi July kungani thoida magi Maruti Swift Desire number MN02 CP 0942 ga konana malemgi kaithil lupa crore manga oigadaba drug ka konana Assam Police na Fakhi Karbi Anglong Difugi District and Session Judge na Narcotic Drug and Psychotropic Substance Act under Section 21 Clause C 22 Clause A 29 gi makhada case mayunari KCP PWG na yamna ngaklibadi drug lalon itik sauna tawduna Kanglei Khunai bu manghananaba hotnabagi mathakta politicians singbu Senthariba Wabagai Assembly constituency ki hanagi MLA MD Fazur Rahimna drug ki lalon itikta Sienariba sida MPCC na ngasi phaw karigumbu wafam amata fongdoktana Fazur Rahimbu kangkhatlaga thamlibasini lupa crore 10 ga mari henbigi drug lalon itik tawbada sienaribi MD Fazur Rahimbu maralgi matung ina serak pibigi muhutta Thobal Assembly constituency ki MLA Okram Ibobi amadi Khangabok Assembly constituency ki MLA Surja Kumar Okram anina hanagi MLA MD Fazur Rahimbu makhogi quarter da lothalaga thamni Maramaduna lupna drug yauna mayai kabani sagi polam sing lalon itik tawba sing da piba ahan ba sairak sab manana drug lalon itik tawba sing bu sagoli be MLA Okram Ibobi
MLA Surya Kumar Okramanibu social boycott tawbaga loinana vote lepadasu athingba thamli Kanglei miyam su hana Kanglei pasida matam sang minister oiramlapa Thawbal AC ki MLA Okram Ibobi masasu drug thingbugi mingda drug thingbasingda onsingkiba politician amani haibasi khangnaraba ngaktani Ibobi minister oidinga drug lalon itik tawbasing phagalaga serak pinaba CM-kiba SIT bu losingkiba Manipur Police ki inspector ama arapa mapam ama transfer and posting pikiba aduga Manipur Police Department NAP da MPS oina thabak tawrambi officer amasu thabak tokhibagi wathok Kanglei miyamna khangnaraba ngaktani Manipur gi Chief Minister Yumnam Khemchana thamoisu nuaitaba phungdorakli hana MLA oiramlaba former MLA Sri K Inbi Masangbana laikidabada thamoisu nuaitaba phungdorakli hairiba Sri Masangba asi Tangkhul Nagalong gi president oina su thabak tawramani Wayal Kati ki editorial myamna thamjari CM gi jiribang khongsat sel yamna sangba khongsat ni na wan tok lehan basumi Manipur kangluk ki irang thokraba matung sahi ani ga tha taruk rom hena state asiki lenga kangkhong sairaga lerki maduna maram oiraga sakwa thawrang ki thabak sing pekhat pa masung kangluk masil gi marakta amaga unaduna thajana ba purana ba honabada khudong sa da ba kayam barum thoki matam gi khongsat matung ina sahi asiki February mapanda Yumnam Khemchana lusingba lenga ama lerki ma ki lenga singnaba kayam marum na pik thanba haibadu oki haujuk phaw singnaba sing adu ama phaw ko han mangamdri ma ki mangda tariba problem singi manungda state gi law and order ningthina satnahan mangamba amasum kangluk masil ing tappa phibam amada lehen bhaiba siawi amasum miyeng asida ma ki government ta kokiyama amasum naga ama deputy minister oina hapkhipani habihe kangluk masil gi marakta ing tappa phibam lehanabagi damak mahangna ayuk nungthil numidang thidana kangluk kya gi lusingbi telephone wari sanaramgani Koki Zaugi MLA sing hak laitana pau phaunaramgani adubu Koki MLA sing aduga miyamgi marak thajanaba mangkhibana MLA sing aduna miyambu mahoksa gi punsirolda hanjin halasi haiba ngamlaroi tawbatadi MLA sing adugi manungda su maitaiga muknaba tokhaiba Koki gi union territory ama CM gi manglanda thajaba su yauribani Masima koina ngangthokkiba wangang sanga amasum social media ra thagalakkiba posting adudigi khangmangami lawmaker oiriba makoi phawba oiraroidaba manglan amara sagalaga miyamda piba taragadi makoina mausagi punsirol hanjinma pamlakpa matamda sauraba sambal ama miyamga MLA singa gi marakta khara haibase haujikti makoi soidana khanglamlagani assembly election gi matamdu sahi fazilakthri Makoi mirep oibadi yagani edu mai pakpa yagadra haibadudi thajaba thamjaningai oidaroi maram aduna haujikti sab saba masadu miyamda uthokpa matam yauri Manipur gi MLA ama oibada matik sari bra lawmaker amana kari tawgadagi haiba khanmak ngamlagadi tangai mak phadana makoi resign tawba phawbu yaurabani adubu Chief Minister Yumnam Khemchandi maki hotnaba tokpa yadabanina Koki Zaugi kangbu sing unabasu lepa yadi miyang asida Y Khemchan haukiba February 13 da jiribam sakhi matamdugi khongsat adu chama ingtaba phibam praknaba marsing wari sanabadugi kanabasudai kanabasing adu thabak to onthorangna makhatana honagatabasu lekhigani Minister Y Khemchan numit humni gi khongsat jiribam da MLA kharaga puna sakadari khongsat asi yamna wan tok leiba ama haipa taragadi state asigi minister amana sanglaba sei kunthra rumasi national highway kunthra ga treta sakhidraba tungda magna satkadari basi ahanmani state amagi minister na lifeline oiriba national highway da satpa haibasi highway duda thengnari bu kudong sada basing adu mamit mang uba phanglagani matama da BJP na national highway kunthra ga tare si aeroplane taba yana na basim gani haikibadu oithoklabra lambi asigi karam mafamda phatabagi mapangal sonba thongna kayam yamna leiri nungju thagi matamda lambi asi silip taroidra amasum lambi asigi mayada khundariba singmi singi aningba apama masum punsirol punamuk ubada natana khangmangamlagani masimangna policy ama sembada mating oigini masum mamangi lengak matamda tawramba thabak singadugi mahi miyamna phanglibra haibadu khangmangamlagani lambi asigi mafam khrada haujiksu misam miyamna kian khanganba pibleiri hairiba mafam singadu leiriba singnaba singadu kokonanabagi matangnasu mangonda wakhalon mayamama phanglagani magna jiribam hek yaubaga lengang pokpi police outpost ningsingkul leiba jiribam district hospital laisram
lamlen khulda semga sakali bising yengsinkre se minister gi hanta ki khongsat asigi khwaidi ki maru oiba amana national highway contract ki phibam su uba phangkre masidagi hendok laduna jiribam district ki new alipur naga village ta community khudima ki mifam pangthok tuna miya marak ta leiriba thajana da bising adu ko honaba orisanaki punama si loiraba matung hayeng ayuk Assam की सिलचर सत्तुना मैतै खुल अनिद बोट खोंगदौरी अखोइना खंगमिनबा याबा मदि जिरिबम हाइबिसि सांगलबा मतम क्यागी ममांगदगी होना कंगलु मसिलगी मरक्ता नुंगसी चानर लेमिनबा मफम अमनि मणिपुर कंगलु की इरांग थोख्रबा सही अमा होख्रबा फावबदसु जिरिबम दरि कंगलु की इरांगी मामी अमत ताखिदि कोकिजौगी कंगबुसु मैतै सिंग पुना कैथल कमिनै पोट लेमिनै करीसु हाइनरमदे दुबु तमना तमना उंखनरक्तुना मी सिमिनागी थौदोक मयाम अमा थोरखि ख्वाइदिगी न तमथि इरांग अमा हाइब तारगदी इंग्लिश गनि को कुनग मरी की नवेम्बर थादा अंगा अहुम यावना मियोय तरुक फारग पुख्रबा मतुंगदा बाराक तुरेल दा हालगा थादरमबदुनी मतांसिदा पंजनिंग वोपम चीफ मिनिस्टर की खोंगसित असिदा एमएलए मयाम अमा यावगदौरी ऑफिशियल मयाम अमसु यावगदौरी सौरांगना सिक्योरिटी पर्सनल सिंग यावरगदी मियोय चहुमदगी तारोयदौरी यामख्रबा मियाम असिगी सतोक सिन चाबा थकपा मयाम असिगी सेनफम पारुरगदी यामना चाव स्टार्टिंग तौगदौरीबनी मरम अदुना चीफ मिनिस्टर की खोंगसत असि माय पाकपा खोंगसत उहेनिंगी हाइबा ओयल कतिगी अप्रैल की तांग मरी इंग्लिश गनि को कुनग तरुक की एडिटोरियल मैम थमजरी बिहार मियोयम कापतुनो हलमदे बिहार की समतिपुर डिस्ट्रिक्ट मसक खंगदब खुलाई पाइबसिंग सही कुंथ्रा सुरब मियोयम नोंमैन कापतुनो हलमदे हैना पुलिस न फोंदोखरे पुलिस ऑफिसर अमन फोंदोकपगी मतुने थौदोदु नहन नुमिदांग पुंग 10 रोम ताबदा समतिपुर डिस्ट्रिक्ट की ताजपुर पुलिस स्टेशन की मनुंग सनबा मफम अमदा थोकिबनी लाइखिद्रबा मियोयदुगी ममिंग प्रमोद कापर कौवी रेलवेज लोको पायलट ओइना थबक तौबनी हैना माना फोंदोकली सब डिविजनल पुलिस ऑफिसर सदर 1 संजय कुमार पंडेना की कापर ड्यूटी लोयरगा मयुमदा हलकपगी लंबीदा मोटरसाइकिल तोंगदुना लाखिबा मसखंगदबसिंग अदुना नुमैना कपलंबनी अमदि मदुदा मा खुदक्ता सिखियरी कोकी मिलिटेंट कांगपोकपीदा नागा माहिरोई फुरगा सेल मुनखिबा यानिंगदबा फोंदोरकली रेंगमा स्टूडेंट यूनियन अमदी ऑल नागा स्टूडेंट एसोसिएशन मणिपुर अंसम अनिना कांगपोकपी डिस्ट्रिक्ट रेंगमा माहिरोई अनिदा कोकी मिलिटेंट सुना फु जैरगा सेल मुनबिखिबगी थोंग यानिंगदबा फोंदोरकली माहिरोई लुप अनि सिगी माइकैदिगी थादोरकपा चिरोल अमगी मतुंगिना नागा माहिरोई अनि फुरगा सेल मुनबिखिबगी थौदोसी ममांग था मार्च कुनगनिथु अमसुं कुनगोहुंदगी लोनबा हिंदा कांगपोकपी डिस्ट्रिक्ट की मनुंग सनबा सापै मैना अमसुं काइथल मानबी अनि की मरक थोकिबनी नागा माहिरोई अनि एदु इम्फाल सत्खिबगी लंबीदा खुदोंथिबा थौदो अदु मयुनबनी अंसम की मैकेजी थौदो असिबु यानिंगदबा फोंदोकलदुना कांगपोकपी अमसुं मोदबुंग एरिया अनि की मरकता नेशनल हाईवे कोकी मिलिटेंट सिंग फुरगा सेल मुनखिबगी थौदो कयारक थोखरे सरकार की अमदी लॉ एनफोर्सिंग एजेंसी सिंग की मैकेजी मियामना वकलबसु तासिनदना लैबदगी असिगुंबा थौदो लेपतना थोरकलिबनी रेंगमा माहिरोई अनि इम्फाल सत्खिबगी लंबीदा कोकी कुलाई पाइबसिंग फजिनदुना थमलबा मतुंग फुरगा सेल मुनबिखिबनी हानसु पावमना रिपोर्ट तौरी सिंगी डिस्ट्रिक्ट हॉस्पिटल मरी की मतंग आरटीआई की खुथांग हंगबो वहंग तराहुमदगी पाखुम पिरक्थ्री मणिपुर इन्फॉर्मेशन कमीशन सेकेंड अपील फाइल तौरी कमीशन हेल्थ एंड फैमिली वेलफेयर लोइसंग की SPIO समन तौरी गवर्नमेंट ऑफ इंडिया मियाम की लोइसंग सिंगना मनुंग मपान फाउन उब मोंग मियाम की थबक थोरम सिंग पाइखननबा पन्नम की मनुंग सन कुमजा इंग्लिश सिंगनी के मंगा सेमदुना सन हलक्लिबा राइट टू इन्फॉर्मेशन RTI एक्ट 2005 की मखादा मणिपुर लेंगा की लैदिबा लोइसंग खरदा हंगबोहंग सिंग पहुम पिरक्तबा लोइसंग सिंग मनुंगदा लेंगा की हेल्थ एंड फैमिली वेलफेयर लोइसंग सि यावरी लोइसंग असिदा आर्मी ऑफिसर ओइरंबदगी थबक्तगी पोथारबा मसागी सै मार्फुगा मथु शुरबा उरिपोक सोरबन तिंगेलदगी सोरम तेकेंद्रजित कोबा एप्लिकान मन RTI एक्ट 2005 की सेक्शन 6 क्लोज 1 पीबा अयाबगी मतुंगिना ममांग सै इंग्लिश सिंगनी को कुनगमंगा की डिसेंबर 13 लेंगा की हेल्थ एंड फैमिली वेलफेयर लोइसंगी स्टेट पब्लिक इन्फॉर्मेशन ऑफिसर SPIO डिप्यूटी सेक्रेटरी दा अमजुम सेनापति तमेंगलों उर्कुल की डिस्ट्रिक्ट हॉस्पिटल सिंग मरी लेना वहंग 13 हंगबगर लोइना मरी लेना डॉक्यूमेंट सिंग पीबीना हाइजरुबदा वखुम पिरक्त्रे हरी